ꯂꯝꯕꯤ ꯃꯥꯒꯤ ꯁꯀ꯭ꯔꯤꯅ ꯉꯝꯗꯨꯅ ꯆꯀ꯭ꯔꯤ ꯃꯇꯨꯡ ꯏꯟꯈꯤꯕꯒꯨꯝ ꯃꯆꯤꯟ ꯃꯔꯩ ꯐꯛꯆꯤꯟꯈꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯁꯥꯑꯣꯡ ꯁꯥꯗꯥ ꯎꯈꯤꯗꯕꯒꯤ ꯐꯕꯅꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯗꯕ ꯃꯇꯧꯗꯣ ꯅꯨꯡꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯁꯤꯔꯥ ꯄ꯭ꯔꯨꯞ ꯂꯩꯔꯦ ꯏꯚꯤꯗꯦꯟꯁ ꯐꯪꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨ ꯀꯌꯥꯝ ꯆꯨꯝꯂꯕꯒꯦ ꯍꯥꯏꯕ ꯑꯃꯗꯤ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯈꯪꯉꯤ ꯂꯩꯅꯥꯁꯨ ꯃꯒꯨꯟ ꯈꯪꯂꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯦꯅ ꯂꯥꯟꯁꯥꯕꯒꯤ ꯃꯔꯝꯗ ꯄꯤꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅ आर्टिकल हेक्ते इबा याबा नत्ते हाइबा कनादुसु उथोखिदे माना पिरंबा फाइलदो सुपनगी मिसी अदुगी मतांगदा हौजिक फोंग फोंग साना फंगलिबा CCTV फुटेज ओरिबा लंसाबनी हाइना आइडेंटिफाई तौख्रबा ममी अदो सिजननरगा अमदि मिसक अदुगी मतांगदा खजक थिगतबा फंगबा मरिक चुंबा हिस्ट्री खरदो मदु पुनसिलगा मिरोद असिबु कनानो खंगनिंबा हेनमनमना लंसाबना हालमलिबा मियोय अदुगी केस अदुगी मतांगदा आर्टिकल अमा इरगे हाइना चक्युंखिबनी लैना अपंगबी नत्ते थोत नौबा वहैना मपा ममा मचेना माबु थेमलबसु यागदबी नत्ते किहंदुना नमदुना इयु हाइना पिरमलिबा फाइल अदो लैनाने येंखिबा खक्तनी मदो कनादसु माना उतखिबा लैते अदुबु रूल खरसु लैरे ऋषिगी अयाबा लौदना इनिंगी हाइदुना हेक्ते इबा याखिरोय लैना मागी टीम ग्रेसी लुरेम्बी डैनियल याउना ऋषिगी केविन ममांगदा लेप्तुना लैरी फाइल अदुदा येंगलंबा नुपादो लैनादा मिटिंग थम्मई लंसाबगी मतांगदा आर्टिकल अमता न्यूज़ चैनल सिदगी इबा यारोय मयामदो ऋषिदा लोइना येंगलकपनी वादु ताबदा मदुमग हाइरकनी हाइबदी खल्लुदे ममांगदसु असिगुंबसिदी ऋषिना तौखिदबा थबक अमा ओइबना मयामदो ngaglup लोइना येंगली अदुबु लैनाददी वहाइदो खंगसाव सावनिंगबा अमा फावख्रे हाइरई क्रिमिनल अमागी मतांगदा आर्टिकल इबा यारो हाइसे कैगिनो सर ऋषि फाइलदो इनथोरई थोखिबा यारे सर आई थोखिरोय लंसाबा लोटसनदबा होनरिबगी मरम हाना हाइबियु ऋषि फु होगलई आइनि यारोय हाइदि यारोय आइनि फोर्स सिजनरकपदुरा ngaइरिसे ऋषिने यादे तौनु हाइने अमुरक हाइबसिदा तुमिना थोखो लंसाबगी मरमदा वामफो ngang यारोय ड्रॉप दिस स्टोरी इमीडिएटली मसे आई ऑर्डरनी लैना हंदे मनाक्ता लेपलिबा अतैदुदि कीरे लंसाबा लोटसिनबा होनबदा सरने स्टाफ मीटिंग खुदिंगी फाइट फॉर जस्टिस हाइना हे तोइना लाउखिबदो कौबीरा मालेने सिरिबा मीदो फना लालंबा मिसक अमा ओइसनो मी अमगी पुनसिबु हेक्ता तराई तराई हातपा याब्रा मीदुबु हालिबा मिरोड ओरिबा ममिंग तो खक उलंबा लंसाबा सिकनानो हाइना थिदोकपसे मथौ तादब्रा सर मीडिया हाउस की मथौ से मसी नतब्रा ऋषि लैनादा मुन्ना येंगलई नंगना ngangnaba su yang wari se kaigino anam kanduna aina yaro haibasigi mayokta nangna thawok tawramlabadi khudakta nang aina thawok resign tawni mapa mamagi wado inbagi wana te lainagi maraisi journalist amagi mathawni masidi mihatpa amagi langla langsin thiba haibasidi makhoigi su mathau amani mathau tawgi haibada yate haiduna risibu sawbani nubidudi atopa maram amata ma khangde karamna su khangluni फारे सर सु सर नंगम बतौबिरो ऐसे फागेरा तंदी पीगेरा थबक तो हनगेरा ऐसो ऐना अंगम बतौब तारेदना ऐदि इरनी आर्टिकल से अदुगा सर ममांग द रिजिग्नेशन लेटर थमदुना साइन तो हाइकिबदो अदसु ऐनी सर ना साइन तो याखिदबदो मयाम दो तिंगक लैनादा अमुक येंग ऋषिदा अमुक येंग लेरे लैना की अदुगुम ऋषिदा वांगांग पंगम गदब स्टाफ लेतबनी वंगांग खुदिंग खुमलकलिबदो फाव ऋषि का हेना फिंगलकते करीबो तौख्रबनो तथी चैबिरकलनी खनबदा मयामदि पाखले अदुबु ऋषि इतप तपना अमुसु हाइरई मसी अंगांग समद पुथोख्रो आई मागा वांगांग नबो ngमरोय कना लेगे मदुने हेना मयामदो ऋषिदा सुप्पु सुप्पु ममित मना इंगाव गाव नि येंगरे लैनादि वाहे खरदो हाइरमलगा फेट हाइदोकलगा मसाना ओइना चटख्रे डैनियलना सॉरी सर लैना से थबक थदत पीगनो अकोई फजन वरी साखिगे डैनियल नग लैना गिदमक चोंथोरकपदुदा ऋषि मपुंग फाथरमबदो तिंग लाउरई कदोम दैनो ममितु सुगलब येंगलगा हाइरई कैगिनो नंग मागिदम दु अवारिदुना वहंगदुदा डैनियल फाउ मया कुमले मखोइगी सर असिगी मतौसिदा मकोक ngaunare mayamdo
ꯔꯤꯁꯤꯗꯤ ꯁꯨꯝꯗ꯭ꯔꯤꯡꯅꯤ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯆꯠꯂꯣ ꯅꯁꯥ ꯅꯁꯥꯏꯅ ꯊꯣꯡ ꯃꯈꯥ ꯆꯠꯊꯔꯨꯁꯨ꯫ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯁꯨꯛ ꯀꯟꯕ ꯃꯔꯩ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯅꯝ ꯀꯟꯕꯤ ꯃꯥꯅ ꯀꯟꯁꯤꯟꯗꯨꯅ ꯏꯕ ꯍꯧꯈ꯭ꯔꯕ ꯑꯥꯔꯇꯤꯀꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯁꯤ ꯁꯥꯎꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗ ꯃꯥ ꯀꯌꯥ ꯍꯦꯟꯅ ꯁꯥꯎꯖꯤꯜꯂꯨꯕꯁꯦ ꯀꯨꯏꯅ ꯉꯝꯗꯦ꯫ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯃꯊꯛ ꯊꯣꯡꯂꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯕꯗ ꯂꯩꯅꯥꯗꯤ ꯕ꯭ꯂꯦꯖꯔꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯂꯨꯏ꯫ ꯀꯔꯤꯕꯨ ꯈꯜꯂꯨꯔꯤꯕꯅꯣ ꯂꯩꯅꯥ ꯔꯤꯁꯤꯗ ꯃꯨꯟꯅ ꯍꯦꯛꯇ ꯌꯦꯡꯉꯤ꯫ ꯔꯤꯁꯤꯗꯤ ꯂꯩꯅꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯣꯛꯃꯤꯕ ꯃꯃꯤ ꯇꯥꯔꯛꯏ꯫ ꯃꯗꯨ ꯂꯩꯅꯥ ꯈꯛꯅ ꯎꯕꯅꯤ ꯃꯔꯝꯗꯤ ꯔꯤꯁꯤꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯔꯤꯁꯤꯁꯨ ꯑꯗꯨꯉꯥꯏ ꯃꯤꯠ ꯀꯨꯞꯇꯕꯈꯩꯅꯤ ꯌꯦꯡꯂꯤꯕꯗꯣ꯫ ꯁꯦꯀꯦꯟ ꯐꯅ ꯌꯥꯝꯃꯤ ꯃꯤꯠꯆꯥꯅꯔꯤꯕꯗꯣ꯫ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯅ ꯔꯤꯁꯤ ꯃꯥꯒꯤ ꯑꯊꯧꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯅ ꯃꯃꯤꯠ ꯅꯥꯝꯃꯗꯣ ꯈꯖꯤꯛ ꯎꯏꯁꯤꯜꯂꯒ ꯂꯩꯅꯥꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ ꯂꯣꯟꯅ꯫ ꯃꯗꯨꯁꯨ ꯂꯩꯅꯥ ꯈꯛꯅ ꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯅꯥ ꯃꯌꯥ ꯀꯥꯔꯦ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯕ ꯕ꯭ꯂꯦꯖꯔꯗꯣ ꯊꯥꯗꯣꯔꯛꯏ꯫ ꯂꯩꯅꯥꯒꯤ ꯃꯇꯧꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯕ ꯂꯨꯔꯦꯝꯕꯤꯒ ꯒ꯭ꯔꯦꯁꯤꯒꯗꯣ ꯁꯣꯔ ꯊꯤꯡꯂꯦ꯫ ꯃꯦꯅꯦꯖꯔꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯅꯥꯕꯨ ꯆꯩꯔꯛꯏ꯫ ꯂꯩꯅꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ? ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯅꯃꯥꯡꯗ ꯂꯩꯔꯤꯁꯤ ꯃꯐꯝꯁꯤꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯈꯪꯗꯕ ꯑꯃꯒꯨꯝ ꯅꯪꯅ ꯆꯠꯊꯔꯤꯕ ꯅꯑꯣꯡ ꯅꯇꯧꯁꯤ ꯀꯩꯅꯣ? ꯅꯪ ꯊꯕꯛ ꯇꯣꯛꯀꯦꯔꯣ? ꯇꯨꯃꯤꯟ ꯂꯩꯅ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯈꯪꯉꯤꯗꯅ ꯅꯪ ꯇꯔꯃꯤꯅꯦꯁꯟ ꯄꯦꯄꯔ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯅꯪ ꯈꯨꯗꯛꯁꯤꯗꯒꯤ ꯁꯁꯄꯦꯟ ꯇꯧꯔꯕꯅꯤ꯫ ꯋꯥꯍꯩꯗꯨꯃꯛꯇꯤ ꯀꯟꯃꯟꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯕ ꯑꯣꯔꯗꯔ ꯑꯃꯁꯨ ꯔꯤꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯉꯥꯡꯊꯣꯔꯛꯄꯗꯨꯗ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅꯔꯦ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯗꯨꯁꯨ ꯆꯥꯅꯕ ꯑꯣꯏꯗꯦ꯫ ꯃꯌꯥꯝꯗꯣ ꯃꯤꯄꯥꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯅꯥꯗꯤ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯒ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯔꯤꯁꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯆꯤꯡ ꯂꯦꯝꯅ ꯉꯥꯡꯉꯛꯏ꯫ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯈ꯭ꯔꯕꯤꯅꯤ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯇꯊꯤ ꯆꯩꯕꯤꯔꯤꯕꯗꯣ꯫ ꯁꯥꯎꯅꯤꯡꯉꯤ ꯅꯨꯄꯥꯗꯣ ꯃꯦꯅꯦꯖꯔꯒꯤ ꯈꯣꯟꯗꯥꯗꯨꯁꯨ ꯀꯟꯃꯟꯈꯤꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯗꯒꯤ ꯃꯥꯕꯨ ꯁꯁꯄꯦꯟ ꯇꯧꯕ ꯉꯝꯒꯗꯕꯁꯦ ꯀꯅꯥꯅꯣ? ꯃꯌꯥꯝꯗ ꯄꯨꯂꯞ ꯑꯃꯨꯛ ꯔꯤꯁꯤꯗ ꯃꯤꯠꯐꯝ ꯇꯥꯏ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯗꯨ ꯅꯣꯛꯂꯝꯕꯒ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯃꯦꯅꯦꯖꯔꯗꯣ ꯔꯤꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯔ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯃꯥꯒꯤ ꯃꯇꯧꯁꯤꯅꯅꯤ꯫ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯇꯞꯅ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥ ꯑꯩꯒꯤ ꯃꯤꯅꯤ ꯑꯩꯒꯤ ꯑꯣꯐꯤꯁꯁꯤꯒꯤ ꯁ꯭ꯇꯥꯐ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯃꯇꯨꯡꯗ ꯈꯣꯟ ꯑꯀꯟꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯑꯁꯥꯎꯕ ꯑꯃꯅ ꯈꯨꯗꯤꯡꯃꯛ ꯆꯂꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯌꯥꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯌꯥꯔꯤ ꯔꯤꯁꯤꯅ ꯌꯥꯔꯤ꯫ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯕꯨ ꯑꯩꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯅꯤꯅꯦ ꯂꯥꯜꯂꯤꯁꯦ꯫ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯃꯥꯒꯤ ꯁꯁꯄꯦꯟꯁꯟ ꯄꯦꯄꯔ ꯁꯦꯝꯂꯤꯕꯗꯣ ꯁꯦꯒꯥꯏꯈꯣ ꯍꯧꯖꯤꯛꯃꯛ꯫ ꯃꯦꯅꯦꯖꯔꯗꯣ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯃꯌꯥꯝꯗꯣ ꯇꯤꯡꯉꯛ ꯌꯦꯡꯅꯔꯦ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯒ꯭ꯔꯦꯁꯤꯗꯤ ꯂꯩꯅꯥꯗ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯂꯤ꯫ ꯔꯤꯁꯤ ꯃꯦꯅꯦꯖꯔꯗꯨꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯂꯩꯅꯥꯗ ꯇꯥꯔꯛꯏ꯫ ꯂꯩꯅꯥ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯁꯦꯡꯅ ꯁꯣꯏꯔꯨꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯩ꯫ ꯏꯁꯨ ꯏꯀꯥꯏꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ꯫ ꯀꯩꯒꯤꯅꯣ ꯈꯪꯖꯗꯦ ꯔꯤꯁꯤꯁꯦ ꯃꯥꯅ ꯃꯥꯒꯤ ꯕꯣꯁꯅꯤ ꯈꯪꯅ ꯃꯔꯩ ꯇꯧꯗꯨꯅ ꯇꯛꯈꯠꯅꯅꯤꯡꯉꯤ꯫ ꯃꯌꯥꯝꯅ ꯀꯤꯅꯔꯕꯁꯨ ꯃꯥꯅ ꯑꯗꯨꯛ ꯌꯧꯅꯗꯤ ꯀꯤꯕ ꯐꯥꯎꯈꯤꯗꯦ꯫ ꯐꯅ ꯊꯤꯅ ꯊꯥꯏꯅ ꯔꯤꯁꯤꯅ ꯀꯌꯥꯔꯛ ꯆꯩꯈ꯭ꯔꯕꯁꯨ ꯃꯥ ꯀꯤꯕꯒꯤ ꯃꯍꯨꯠ ꯁꯥꯎꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯃꯤꯀꯨꯞꯁꯤꯗꯒꯤꯗꯤ ꯂꯩꯅꯥ ꯔꯤꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ꯫ ꯍꯪꯒꯣꯏꯕꯗꯧꯅ ꯃꯃꯥꯡꯗ ꯂꯦꯞꯄꯗꯣ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯧꯗꯣ ꯈꯪꯕꯅꯔ ꯔꯤꯁꯤ ꯂꯩꯅꯥꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯝꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯃꯌꯥꯝ ꯄꯨꯂꯞꯇ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯊꯧ ꯇꯧꯔꯨꯔꯣ ꯌꯥꯔꯦ꯫ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯌꯥꯝꯗꯣ ꯃꯐꯝ ꯆꯪꯅꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯈ꯭ꯔꯦ꯫ ꯑꯍꯨꯝꯗꯣ ꯑꯁꯣꯝꯗ ꯃꯥꯒꯤ ꯐꯝꯐꯝꯗ ꯍꯦꯛ ꯐꯝꯊꯕꯒ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯅꯤꯃꯛ꯫ ꯒ꯭ꯔꯦꯁꯤꯅ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒꯤ ꯅꯨꯡꯗ ꯑꯥꯊ꯭ꯔ ꯑꯃ ꯐꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯂꯩꯅꯥ? ꯂꯨꯔꯦꯝꯕꯤꯅ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯤꯠ ꯅꯥꯟꯕ ꯕ꯭ꯂꯦꯖꯔꯁꯦ ꯅꯪꯅꯁꯨ ꯄꯥꯏꯁꯤꯜꯂꯨꯕꯒꯤ ꯀꯔꯤ ꯑꯙꯤꯀꯥꯔꯅꯣ? ꯂꯨꯔꯦꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯑꯙꯤꯀꯥꯔꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯔꯛꯀꯦ? ꯂꯩꯅꯥ ꯅꯥꯀꯟ ꯑꯗꯨꯒꯤ ꯉꯥꯡꯁꯤꯜꯂꯛꯂꯤꯕꯗꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ
ꯃꯃꯤꯠ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯎꯏꯁꯤꯜꯂꯤ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡꯗꯣ ꯃꯦꯟꯁꯤꯜꯂꯒ ꯃꯃꯥꯏ ꯂꯨꯛꯊꯈ꯭ꯔꯦ ꯋꯥꯍꯪ ꯖꯥꯠ ꯍꯪꯂꯝꯕ ꯑꯅꯤꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯇꯧꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯅꯍꯧꯏ ꯃꯤꯠꯀ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯒꯤ ꯌꯥꯔꯣꯏꯌꯦ ꯀꯔꯤꯅꯣ ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯂꯟꯁꯥꯕꯒꯤ ꯍꯥꯛꯇꯛꯇ ꯔꯤꯁꯤꯒ ꯂꯩꯅꯥꯒ ꯍꯥꯠꯇꯣꯛꯅꯕꯩ ꯐꯤꯕꯝꯗ ꯂꯥꯛꯇꯧꯔꯦ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦ ꯑꯩꯗꯤ ꯂꯨꯔꯦꯝꯕꯤꯅ ꯂꯩꯅꯥ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯒ꯭ꯔꯦꯁꯤ ꯂꯨꯔꯦꯝꯕꯤ ꯑꯩ ꯁꯔꯗꯤ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯕ ꯁꯣꯏꯗꯕꯗꯣ ꯑꯝꯇ ꯂꯥꯞꯅ ꯊꯝꯈꯣ ꯂꯟꯁꯥꯕꯒ ꯁꯔꯒ ꯃꯔꯤ ꯑꯃ ꯂꯩꯅꯔꯤ ꯂꯩꯅꯥꯅ ꯃꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜꯅꯦ ꯈꯪꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯀꯤ ꯃꯄꯨ ꯃꯥꯅ ꯂꯣꯠꯅꯕ ꯍꯣꯠꯅꯩꯁꯦ ꯅꯣꯏ ꯌꯥꯅꯤꯡꯕ꯭ꯔꯥ ꯒ꯭ꯔꯦꯁꯤꯅ ꯂꯟꯁꯥꯕꯒ ꯔꯤꯁꯤꯒ ꯃꯔꯤ ꯑꯃ ꯂꯩꯅꯕꯒꯨꯝ ꯔꯤꯁꯤꯒ ꯂꯩꯅꯥꯒꯁꯨ ꯃꯔꯤ ꯑꯃꯁꯨ ꯂꯩꯅꯕ ꯃꯥꯜꯂꯤ ꯂꯩꯅꯥꯅ ꯐꯠ ꯌꯦꯡꯂꯛꯏ ꯒ꯭ꯔꯦꯁꯤꯗ ꯂꯨꯔꯦꯝꯕꯤ ꯏꯕꯥꯅꯤꯁꯨ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯅꯕ ꯇꯧꯁꯦ ꯔꯤꯁꯤꯒ ꯂꯩꯅꯥꯒꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯂꯩꯅꯥ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯥ ꯅꯛꯅ ꯇꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯐꯥꯎ ꯃꯄꯥ ꯃꯃꯥꯅ ꯂꯟꯁꯥꯕꯒꯤ ꯃꯇꯥꯡꯗ ꯁꯤꯟꯅꯔꯝꯕ ꯐꯥꯏꯜ ꯑꯗꯨꯃꯗꯤ ꯎꯠꯈꯤꯗꯦ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯊꯧ ꯁꯨꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯤ ꯂꯨꯔꯦꯝꯕꯤ ꯂꯩꯅꯥ ꯑꯍꯨꯝꯗꯨ ꯁ꯭ꯇ꯭ꯔꯤꯠ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯂꯤ ꯂꯩꯅꯥꯗꯤ ꯃꯪꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯥꯀꯣꯡꯗꯁꯨ ꯅꯤꯟꯗꯨꯅ ꯇꯥꯔꯤ ꯋꯥꯍꯩ ꯑꯃꯈꯛ ꯂꯟꯁꯥꯕ ꯍꯥꯏꯕꯗꯨꯅ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯑꯇꯩ ꯑꯇꯩ ꯇꯣꯛꯈ꯭ꯔꯒ ꯃꯀꯣꯛ ꯃꯆꯥꯗꯨ ꯏꯉꯥꯎ ꯉꯥꯎꯔꯤ ꯆꯤꯡꯅꯕꯅꯁꯨ ꯃꯁꯥꯗꯣ ꯏꯂꯥꯡ ꯂꯥꯡꯉꯤ ꯈꯜꯂꯤ ꯃꯄꯨꯛꯅꯨꯡꯗꯁꯨ ꯂꯟꯁꯥꯕ ꯅꯪꯅ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯅ ꯂꯣꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯨ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯃꯔ ꯂꯤꯈꯨꯟ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯀꯦꯁ ꯀꯌꯥꯁꯤꯗ ꯌꯥꯎꯕ ꯃꯥꯁꯇꯔ ꯃꯥꯏꯟ ꯏꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯁꯣꯏꯗꯅ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯏꯒꯅꯤ ꯂꯣꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯄ ꯉꯝꯗꯧꯔꯤꯕ ꯂꯩꯅꯥ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯏꯊꯛ ꯊꯛꯅ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯒꯦ ꯉꯥꯎꯔꯕ ꯀꯩꯅꯣ ꯑꯗꯨꯛ ꯊꯤꯅ ꯃꯪꯂꯤꯗꯨꯕꯣ ꯀꯣꯐꯤꯁꯦ ꯊꯛꯑꯣ ꯏꯪꯈ꯭ꯔꯅꯤ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯀꯣꯐꯤ ꯊꯛꯄ ꯍꯧꯏ ꯇꯥꯟꯖꯥꯗꯨꯅꯅꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯃꯈꯨꯗꯥꯡꯗ ꯀꯣꯜꯂꯒ ꯅꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯣ ꯒ꯭ꯔꯦꯁꯤ ꯊꯛꯂꯝꯕ ꯀꯣꯐꯤꯒꯗꯣ ꯈꯪꯉꯥ ꯍꯥꯏ ꯎꯔꯤꯕꯁꯤꯅ ꯐꯤल्मला ꯀꯔꯤꯅꯣ ꯂꯨꯔꯦꯝꯕꯤꯁꯨ ꯁꯨꯛꯂꯒ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯎꯔꯤꯁꯦ ꯀꯦꯃꯦꯔꯥꯃꯦꯟꯗꯤ ꯎꯗꯦ ꯒ꯭ꯔꯦꯁꯤ ꯐꯤल्म ꯃꯥꯟꯗꯦꯗ ꯂꯩꯅꯥꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯑꯅꯤꯗꯨꯗ ꯁꯣꯝꯗ ꯈ꯭ꯔꯤꯁꯇꯤꯅꯥꯁꯨ ꯎꯏ ꯑꯍꯨꯝꯗꯣ ꯑꯗꯨꯕꯨ ꯃꯨꯛꯈꯥꯏꯗꯨꯅ ꯆꯪꯂꯒ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯊꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃ ꯃꯥꯜꯂꯦꯅꯦ ꯑꯃꯗꯨꯗꯤ ꯑꯃꯨꯛ ꯂꯨꯔꯦꯝꯕꯤꯅ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯍꯦꯟꯕ ꯑꯃꯅ ꯑꯃꯨꯛ ꯃꯈꯨꯗꯥꯡꯁꯦ ꯄꯥꯏꯈ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯒ꯭ꯔꯦꯁꯤ ꯂꯩꯅꯥꯗ ꯁꯠ ꯑꯣꯟꯁꯤꯜꯂꯤ ꯂꯩꯅꯥ ꯃꯥꯂꯦꯝ ꯑꯆꯣꯞꯄ ꯅꯨꯄꯥꯗꯨꯅꯅꯦ ꯅꯪ ꯈꯨꯗꯥꯡ ꯀꯌꯥꯔꯛ ꯁꯣꯛꯑꯝꯃꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯅ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯐꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯑꯌꯥꯕꯤ ꯅꯨꯄꯤꯁꯤꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯨꯏꯗꯣ ꯂꯩꯅꯥꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯌꯥꯕ ꯃꯐꯝꯗ ꯆꯠꯆꯈꯤꯕꯅꯤ ꯑꯩꯅ ꯈꯥꯝꯕ ꯉꯝꯕ꯭ꯔꯣ ꯃꯅꯤꯡ ꯇꯝꯕ ꯌꯥꯕ ꯇꯝꯂꯨꯔꯒ ꯍꯧꯖꯤꯛꯇ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯦꯟꯅ ꯇꯨꯀꯠꯆꯩ ꯃꯥꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯨꯕꯗꯣ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯒ ꯀꯥꯏꯅꯕ ꯃꯗꯨ ꯑꯩꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯒ꯭ꯔꯦꯁꯤꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗ꯭ꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯗꯧꯔꯤ ꯃꯥꯂꯦꯝꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯐꯨꯠ ꯐꯥꯎꯖꯜꯂꯛꯂꯒ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯃꯈꯨꯗꯥꯡ ꯇꯥꯞ ꯐꯥꯔꯨꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯥꯎꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯃꯤꯠ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯤ ꯐꯥꯒꯤ ꯇꯥꯔꯕꯅꯤ ꯑꯍꯨꯝꯗꯨꯗꯗꯤ ꯁꯣꯝꯗꯅ ꯃꯩ ꯍꯧꯔꯤ ꯃꯀꯣꯛ ꯑꯍꯨꯝꯗꯣ ꯆꯨꯡꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯤ ꯃꯨꯟꯅ ꯃꯥꯂꯦꯝꯅ ꯅꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯊꯨꯒꯥꯏꯔꯝꯂꯒ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏ ꯈꯪꯂꯕ ꯃꯇꯝꯁꯤꯗ ꯅꯪ ꯂꯝ ꯈꯨꯗꯤꯡ ꯆꯞꯇꯥꯕ ꯍꯩꯕꯨ ꯆꯦꯛ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯅꯠꯇ꯭ꯔꯥ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯁꯛꯀꯣ ꯀꯩꯅꯣ ꯑꯩ ꯊꯤꯡꯒꯦꯅ ꯅꯪꯉꯣꯟꯗ ꯃꯥꯂꯦꯝꯗ ꯌꯥꯝ ꯁꯥꯎꯅ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯊꯤꯡꯂꯛꯏ ꯁꯣꯝ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ ꯃꯤ ꯑꯃꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯕ ꯅꯑꯣꯡꯗ ꯇꯧꯗꯨꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯄꯤꯔꯛꯀꯅꯨ
Seng hairabada ai songum minati. Lembi kroyar. Yam fasada bathawak si tawgumse. Public place ni mafamse. Khairang koi song ni wa makha tabadi ngam khidre malemdo. Karam na di ngam luni sung mamana bama gumbana jairak labadadi. Male maya krakakchi. Christina da munna yinglam laga wa machet amaphaw nganglamda chatkhre mamai leiduna. Ikai drabe Christina di maithongi masak khong kiduna. Maga lakminari banupa aduga loinana. Chana basingdu chamba hokre. Christina. Chaksila oi. Akhoi sune kumhai loire. Aisu sinma cham khak tawzaramge. Wado hairaka mang thaduna chatkre. Ani dusu tungda inarain. Adubu chonglam chada be Christini. Christina na family bazaga do hit yobaga. Tawrakliba matawduda tungda sort inaraklibi anido. Gracie da khanging yingi. Adabu khongka khazik prap thuna chatkre. Christina dum wa ngang bangam khide. Ma adumak tumin lehawi. Maramdi ahum tuga manabada mangam loi khangi. Sauning bagi mit yengi loina hawi. Satkriba aduda munna yengduna. Ayukni, Risigi mabok ibi mathambal anab oiduna leire. Christina gi thodok aduna. Ngasidi mapusi yauna masado yengthokpa driver ga lakmine Risi masa makti yauraktre. Mabu hege yengba doctor nupa aduga harau harau wari tawri. Abo haksang yam fagatleda kaisu tawdre. Naba yaba natte. Asuk naha oiriba abok na naba yabra. Pakasanana. Ibungo, nabok sidi masana na hanjabani. Nongan badagi saroidaba matha mayama masaba hokrani. Anu thangsida ngangdaba wakreda napu aidi. Doctor dunoi. Abo, aini iriba vitamin se chak saramdai khuding thakpiyo. Haksang sonba yade ko. Thambalna. Ibungo, nabok si anaba natene. Iso nupa na hapta khuding. Nangi nanak ta satrabadi hekta lan tawine. Akhoi sarisina aboka pupuga gi wazabusidi kaida hairuni. Fana thabak chillasu matam adong kaithokpa ngamani. Aiga su wari toina saida. Phare ibungo napu hoi amung satlukige ko. Hoi pupu nasu thindoke. Ka hena sonba amadi hena naba natte. Risigi chakrini sengna hairabada. Mapu mabok anibo chang launa leheningli. Masa kitang nungaite haibada mana hena pakhatli. Ikoi dana mabok na masa na kiba adudagi toina check up chatlo haina angang machagom ningai tawi. Masuna haiba wa tadaba haunade anido numit soida lai toina yai hospital sida. Wari sana thorakpana yasnaga gong thingni. Masak munna khanglaba yasna risigi maboka mapuga ubada harau kawrai. Abo pupusi yauri ina ngaside. Haina changsilokduna ahal anidogi makhong sokna khurumlai. Khurumba loiduna nokmi maithong hangalakduna yenglai. Sakta chuda karino watli haiduna thigadaba yasnagi maphamda. Saongda sabanda setorakpada pakchadaba yaude. Masak hana khangludaba ahal anido ingangagli. Yasnana. Doctor yarani. Aboka pupuga se ay thindok lagi. Funny ma'am. Makok tun haife non thara bebar ulam laga doctor nupa do chatkre. Leihore makhoi ahum tama. Thambalna. Isubu habok di masak khangdre ni hai. Yasna momod nok tuna thambal gi makut samlai. Ka hena nungsiba mataw utli. Abo ay nasunupari siga khangnabani. Ay sunasunupi ni. Abo kapupuga di ngasina hanba ubani. Ado nasunupi ay na di kuire. Abo kapupuga masakhangba. Pakasanana. Ihey, pupuga maboka na di isu masakhangludredana. Yasna mo minhok khatang maglay tingkre may thongdo. Ingan ngan thok hali nokmi ba aduna ahal anido. Sumat hanba sungambini. Ngasiday di khangloko pupo. Maphamse nasugi hospital ni. Mathang haksangi check up lakpadadi nasunat ngairam ladong ni. Risiga supaw phongnage. Abok na bayabrane nasunupi layringida. Thambaga pakasan hagada nokjay. Yasnagi nungi mahu khangdabana. Mapan thonggi nokmi ba mai thongnuda ilay na sumatkre.
ꯀꯔꯤꯒꯤꯗꯃꯛ ꯔꯤꯁꯤꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯛꯂꯣꯟ ꯍꯩꯕꯤ ꯌꯥꯏꯁꯅꯥ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯃꯄꯥꯟ ꯌꯧꯔꯦ꯫ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ꯫ ꯑꯕꯣꯛ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ꯫ ꯇꯣꯏꯅꯗꯤ ꯎꯅꯤꯡꯉꯤ ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯦ꯫ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯗꯤ ꯇꯣꯏꯅ ꯂꯥꯛꯄ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯍꯛꯆꯥꯡ ꯀꯜꯂꯣ, ꯅꯁꯨꯅ ꯑꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯗꯧꯅꯤ꯫ ꯑꯊꯣꯠꯄ ꯑꯃꯦꯡꯕ ꯃꯣꯃꯣꯟ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨꯒ ꯄꯨꯛꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯀꯥꯏꯅꯔꯦ ꯑꯍꯨꯝꯗꯣ꯫ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯨꯡ ꯑꯣꯟꯈꯤꯕꯒ ꯌꯥꯏꯁꯅꯥꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯤ ꯈꯨꯗꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯣꯜꯂꯤ ꯍꯟꯖꯤꯟ ꯁꯣꯜꯂꯤ ꯊꯝꯕꯥꯜꯁꯅꯥꯗꯣ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ, ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯦꯗ ꯑꯩꯗꯤ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯒꯁꯨ ꯈꯪꯅꯩ ꯍꯥꯏꯕ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯄꯀꯥꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯪꯒꯤ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯅꯃꯧꯗꯨꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯗꯨꯁꯨ ꯍꯅꯨꯕꯤ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯨꯕꯗꯥꯏꯅꯦ꯫ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏ ꯃꯁꯥꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯅꯪꯕꯨ ꯅꯁꯥꯗꯣ ꯂꯥꯏꯃꯟ ꯑꯣꯏꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯧꯈ꯭ꯔꯤꯕꯗꯣ꯫ ꯑꯣꯟꯊꯣꯛ ꯊꯨꯅ ꯀꯥꯎꯏꯗ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯊꯝꯕꯥꯜ ꯐꯦꯠ ꯍꯥꯏꯗꯣꯛꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯏꯁꯨꯒꯤ ꯍꯥꯏꯔꯨꯕꯅꯤ, ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯁꯥꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯍꯧꯖ ꯃꯤꯉꯣꯟꯗ ꯅꯣꯟꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯁꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯗꯅ ꯃꯀꯤ ꯆꯦꯟꯗꯅ ꯆꯠꯈ꯭ꯔꯒ ꯋꯥꯟꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯁꯥꯎꯏ꯫ ꯑꯣ ꯋꯥꯟꯊꯔꯝꯗ꯭ꯔꯕꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯦꯡꯅꯔꯝꯈꯤꯗ꯭ꯔꯣ? ꯏꯁꯨ ꯅꯨꯄꯤ ꯃꯥꯒ ꯊꯦꯡꯅꯧ ꯍꯥꯏꯗꯅ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯕ꯫ ꯄꯀꯥꯁꯅꯥ ꯅꯣꯛꯏ ꯑꯃꯨꯛꯁꯨ꯫ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯅꯪꯁꯤ ꯍꯟꯗꯦꯅꯦꯀꯣ꯫ ꯃꯌꯨꯝ ꯊꯤꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯦꯛꯇ ꯊꯦꯡꯅꯕꯤꯁꯤ ꯅꯪ ꯅꯁꯨ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯆꯠꯂꯨꯗꯧꯔꯤꯕ꯭ꯔꯥ ꯑꯃꯨꯛ? ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗꯕꯨ ꯀꯩꯗꯧꯕꯒꯤ ꯃꯌꯨꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩ ꯇꯧꯒꯦ, ꯃꯈꯣꯏ ꯄꯀꯥꯁꯅꯥ ꯑꯩ ꯇꯧꯒꯦ꯫ ꯄꯀꯥꯁꯅꯥꯒꯤ ꯅꯁꯨ ꯅꯨꯄꯤꯅꯤ, ꯄꯀꯥ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯗꯣ꯫ ꯄꯥꯈꯠꯄꯤꯔꯨꯅꯣ, ꯌꯦꯡꯕꯗ ꯃꯇꯤꯛ ꯆꯥꯔꯗ꯭ꯔꯗꯣ꯫ ꯅꯪꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯆꯤꯟꯃꯛꯇꯁꯨ ꯅꯁꯨ ꯅꯨꯄꯤꯒ ꯈꯪꯅꯩ ꯍꯥꯏꯔꯕ꯫ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯏꯔꯦꯟꯅ ꯐꯝꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯅꯣꯛꯈꯤꯕꯅꯤ ꯇꯨꯃꯤꯟ꯫ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯄꯣꯛ꯫ ꯅꯤꯡꯖꯕꯒ ꯇꯝꯂꯝꯕꯒꯁꯨ ꯈꯦꯠꯅꯩ, ꯑꯄꯥꯝꯕꯒ ꯊꯨꯡꯂꯝꯕꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯕꯗ ꯇꯨꯁꯤꯟꯗꯨꯅ ꯆꯩꯅꯥꯁꯨ ꯐꯪꯏ꯫ ꯈꯨꯗꯤꯗꯨꯗ ꯃꯐꯝ ꯆꯥꯔꯨꯔꯒꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯃꯨꯛ꯫ ꯋꯤꯛ ꯑꯣꯐꯅꯤ ꯉꯁꯤꯗꯤ ꯂꯩꯅꯥꯒꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯑꯍꯦꯟꯕꯒ ꯆꯥꯎꯕꯒꯗꯣ ꯂꯝꯕꯤꯗꯨꯗ ꯂꯩꯕ ꯎꯏ꯫ ꯕ꯭ꯔꯦꯛ ꯐꯥꯏ ꯂꯩꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯂꯩꯔꯛ ꯑꯃꯗ ꯊꯧꯖꯤꯟꯈꯤ꯫ ꯅꯨꯄꯤꯗꯨ ꯇꯨꯡꯃꯥꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯁꯥꯡꯅ ꯆꯪꯁꯤꯜꯂꯤ꯫ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯄꯗ ꯒꯣꯂꯥꯏ ꯑꯃ ꯂꯩꯁꯤꯜꯂꯒ ꯒꯥꯔꯤꯗꯣ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯀꯩꯁꯨ ꯈꯟꯗ ꯒꯥꯔꯤꯗꯨ ꯒꯦꯠ ꯃꯅꯥꯛꯇ ꯈꯥꯝꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯍꯦꯟꯕꯒꯤ ꯃꯇꯧꯁꯤꯗ ꯂꯩꯅꯥꯗꯤ ꯅꯨꯡꯁꯤꯖꯔꯨꯏ꯫ ꯃꯔꯝ ꯑꯃꯠꯇꯒꯤ ꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯔꯝ ꯈꯪꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯕ ꯑꯍꯦꯟꯕꯒꯤꯗꯃꯛ ꯃꯌꯨꯝ ꯈꯪꯅꯤꯡꯗꯨꯅ ꯃꯥ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯁꯨꯛꯂꯩ ꯂꯩꯇ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯏꯀꯣꯏꯗꯤ ꯀꯣꯏ ꯅꯨꯄꯤ ꯃꯥꯁꯨ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛꯈꯛ ꯊꯦꯡꯅꯔꯨꯔꯒ ꯍꯦꯛꯇꯃꯛ ꯆꯪꯁꯤꯟꯕꯗꯣ ꯃꯥ ꯏꯀꯥꯏ꯫ ꯑꯗꯨꯕꯨ ꯀꯧꯔꯨꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯍꯦꯟꯕꯕꯨ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ "ꯑꯍꯦꯟꯕ!" ꯆꯥꯎꯕ ꯈꯪꯌꯤꯡ ꯌꯤꯡꯂꯛꯏ꯫ ꯄꯥꯈꯠꯂꯦ ꯑꯍꯜꯁꯤ ꯇꯍꯥ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ ꯅꯪꯗꯤ ꯁꯤꯗ ꯀꯝꯗꯧꯅ?" ꯑꯍꯦꯟꯕ ꯅꯣꯛꯂꯒ "ꯏꯆꯦ ꯆꯪꯉꯛꯑꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯨꯕꯣ? ꯂꯥꯛꯑꯣ ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯅꯤ, ꯀꯣꯏꯒꯅꯨ." "ꯑꯍꯦꯟꯕ!" ꯀꯧꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯂꯒꯨꯝ ꯑꯍꯦꯟꯕ マꯒꯤ ꯀꯀꯥ ꯁꯥꯎꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯈꯟꯈꯤꯗꯦ꯫ ꯂꯩꯅꯥꯗ ꯃꯥꯅ ꯆꯤꯡꯅꯕ ꯑꯃꯐꯥꯎ ꯂꯩꯈꯤꯗꯦ ꯑꯀꯤꯕꯁꯨ꯫ ꯅꯛꯁꯤꯟꯅ ꯂꯣꯏꯅꯈꯤꯕ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯅꯥꯕꯨ ꯃꯆꯦ ꯑꯃꯒꯨꯝ ꯑꯍꯦꯟꯕꯅꯁꯨ ꯅꯨꯡꯁꯤꯖꯩ꯫ ꯍꯔꯥꯎ ꯀꯧꯔꯛꯄꯗ ꯆꯪꯂꯛꯏ ꯅꯨꯄꯤꯗꯣ꯫ "ꯏꯆꯦꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯃꯥꯏ ꯈꯪꯉꯤꯕ?" ꯂꯩꯅꯥ ꯅꯣꯛꯏ꯫ "ꯅꯪꯒ ꯀꯀꯥꯒ ꯆꯠꯈꯤꯕꯗꯣ ꯎꯕ, ꯑꯗꯨꯗ ꯂꯩꯔꯛ ꯃꯆꯥꯁꯤꯗ ꯊꯧꯖꯤꯟꯈꯤꯕꯗꯨꯗ ꯂꯥꯛꯄꯅꯤ." ꯆꯥꯎꯕꯗꯨ ꯄꯥꯈꯠꯂꯤ꯫ ꯂꯩꯅꯥꯕꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦ꯫
मरमदे लानसाबगी मिहुल खंगमना इबेमा नंगबु करी लेगे चुमना लाखिब्रो नंगबो कैसु लेटिए कका सुम अहेनबगा ककागा उबदुदा उननिंगदुना चंगकपनी लेना अकोइबदो हाइफेट येंगी कका अहेनबगा ककागा खक लेब्रो युमसे चावबना खुमद्रिंगा अहेनमना याइसु ले नुंतिगिदी लेते अदुगा एदी लाएगी लायकफम ओजाय मनाक्तसु हेक ले लेना ngakna इमागा बाबागदी वादु सोइखिद्रा पाखतपना हेंजिलक्लबा चावबना ताक ओख्रे इवेमा कका सा सेमके फामलमु ngaiha अहेनबसी मनुंगदा अमुक्तंग पुसिलुखिगे सेसे मनुंग चंगु कमन रूम सिदने ngahak ta phamuko अहेनमना कका इचेगा सुंवारी सारमगे अहेनबा नयाम्बा लाक्लदी वा थोकनीने तपलक वादो मेंदुना अहेनबबु नमदुना मनुंगदा पुसिनख्रे लेनासु मनुंग चंगक्तुना ngahak phami yumda ichikche sin thuna ko yengi journalist haidena kupne hekte yenglei लेनासु करिगुंबा अमदे खंगनिंगदुना युमदुदा लाखिबने अहेनबगी मरमना नुमित खरनिगी ममांगदा एमयूदा माना मसक ओगे फंखिद्राबा अहेनबबु थिलकलंबा मिसक अदुगी मतांगदा सुलैना खंगनिंगदुना ले ngaiak phamduna koibado yenglamlaga लेना स्टेयर काखतखिबा अदोमदा चंगसिनलक्तुना तपना काखलई रूम अमा थेंगनरे थोंग हांगलुमी तोंगलोमदा हाइफेट येंगदुना लेना रूम अदुगी थोंगदो हांगदोरई इमममलमी लाइटो सत ऑन तोवी मसा तना तनान बरुमनी मपोट मचै मफम चाना चाना ले चंगसिनदोबा किहल्ली अदुगी मते मसा नानबा अदुना कोइना सुम येंगलकपदा सिट नाना तनान तनान लेरिबा फमुंग अदुगी नाकंदा टेबल मचा मखक ले मदुदा फ्रेम चंदुना थमलिबा फोटो दो उरदुना लेना चंगसिलई अदुगा पाइखतुना येंगी मसक खंगदे सक्तम सिंग अदो ममोन नोकपा माइथोंग ngakतनी नुपी दुगी मतम बागदा मचा पिसक अमा पमदुना ले मरे फारबा चंखोन मनुपा अमना तुंगद लेपी निंगथिजरबा नुपा अदुना नुपी अदुगा नुपी दुगी लेंगसुमदा कोंदुना नोफेत तौना लेपली अदुगा मयाइदना पुंकक सावरकलबा नुपामचा अमा महसु ममोनोई मदु येंगलगा लेनादो मसक सुखंग खंगदा नोगलुई अदुबु थंगलबा मिकुप्ता नुपी मागी मचिंदो तुंगदगी खुद अमना मेंसिलई अदुगा तुसोनबी नुपीमचा मागी हक्सांगदो लेंगबा ngамहनदा फाजिलई खंगप्रे खंगना अफिंग अफाय ओइना मकोकतु फटलैदुना लेना मागी तुंगदा लैरिबा मिसक अदो येंगना बोनरई ओरे सक्तम अदो तोइन उरबा सक्तमनी तोइन उबा हाइबबु नुमित खुदिंग उरबा अैगी युमसिदा नखोंग थोंगना लाक्लिबसी नसाना याना लनसाबा अैना फाजिंदुना थमलो हाइरिब्रा हंगली वहंगदी अदुबु पाउखुमदी कनाना पीबीगनी इमु nganglaba mit aniduna nupi mabu sauna yengli nungshina hangba wahangsu nate sakpam adu yamna saunui pakhum ado amakhak oirabasu pinaba chimbala dudi khuchauduna mention khibana nupi magi upai leizakhide ngakna kina wahang chama chama loina duna tatu raba mitsna aniduna yengzaba natana